Russiagi lan matam kharagi oina leplabra haina chingnare nongpok Ukraine gi Donbas manung chanba province ani gi manungda amana khudum chalaba matungda Russia na yamna chawna landabagi thabak matam kharagi oina leplabra haina chingnare masi mapangal semgatlaba matungda amugana attack tawnabagi thorang oiramgani haina foreign analyst singna thajare numit chamaga kuntraga humdoi suraba lana sida ahan boina Russia na lam khudum chansinbagi matangda claim tawbagi wafam amata phongdokhide Russia na operation chathabagi thabak matam kharagi oina lepa oiramba yai masina landabagi thabak pura tokpadi nate haina Washington the base tawba Institute for the Study of War na phongdokhe Russian force na nahuna na amuk yamna chawna landana ba thorang tawringaida operation macha macha di sathakiba yai makhoina matam khara lan lepa sigi manungda yamna chawna landabagi darkar oiba mapangal semgana ba honarakani haina thajari haina think tank asin haikhe panba yabadi haukiba February 13 da Russia na Ukraine da landaduna pungkharagi manungda Ukraine gi capital Kiev khudum chansinba ngamgani haina asa tawkhibadu kaiduna yamna thina maithiba nanglaba matungda Russian forces withdraw tawrakhibane makhoina Luhansk amasung Donetsk na saba Donbas lamdam pulap ningkha tamhanana ba pandam oina thamkhe Luhansk amasung Donetsk asi maning makha tamlaba republic singni haina Russian President Vladimir Putin na Ukraine da landaba hogdringai hek mangoina na recognize tawkhe hanadagi pro Russian oiba rebel forces na ayamba saru control tawraga lakhiba province asi pulap khudum chanana bohonabada Russia da achauba singnabagi masak amadi oire Luhansk province ti mapung phan loksile haina Russia na claim tawkhrei adubu lana du da makhoigi lanmi yamna siba masung mangtakpagi thokdo kaya thokiba maramna Donetsk amuk loksinana bohonabada matam khara loba darkar oibara haina thajade Donetsk lamdam asi Ukrainian sarkar na chada yangkhairom control tawbane province asida Ukraine gi khwaidagi experience leiraba lanmi singsu chaithokpa maramna Russia na lan asi matam khara leplaga yamna chawna landana bohona rakadra haina thajare Ukraine gi Kramatorsk amadi Sloviansk da Russia gi lanmi singna kanba mawong da bom top kapsilakpadagi khut thokna re Ukraine gi nongpok thangba Donetsk region gi city singda Russia na kanba mawong da red satharakpadagi Kramatorsk amadi Sloviansk city singda khut thokna bagi thokdok yamna kanna sathari haina official report amagi matungin na phongdok le local official singna report tawkhibada Sloviansk da masing yamlaba miyoi kaya ama asogapan nangkhre Russian foreign minister Sergei Lavrov na Indonesia gi resort island oriba Bali da G20 gi foreign minister singi mifam yauna na bagidamakta chatkhre haire Ukraine gi army da sniper oina join tawkhiba Brazilian model sikhrei Ukraine gi army da sniper oina join tawrakhiba Brazilian model nupi ama Russia na missile kapsilakibagi thongdokta sikhre haina official report amagi matungin na phongdok le thali toto bale kauba Brazilian model asina Kharkiv ta leiba bunker amada ledingaida Russia na missile kapsilakibada leikhidabani haire hauji masagi chahi 38 surabi sniper asina Iraq ta Islamic State ki mayokta lanthengnabada saruk yakhe masigi matung tarakpada Ukraine gi lan asida Russia gi lanmi singa lanthengnabagi damakta Ukraine da thunglakibane Brazil gi atopa fighter Douglas Buribosu missile strike ki thokdok adu da sikhrei Ukraine da Dovale na thungkiba chayol ahum gi matung tarakpada leikhidabane Brazilian model Dovale na Ukraine tamna chatkhiba amadi military training sathabagi saktam adu YouTube amadi TikTok ta thadorokhe Ukraine na pungning thogat handuna Taiwan citizen singna Arvan warfare tamle Makuta assault rifle ama thorang tawraduna military camouflage setpa Prof Yehana manglom da sangsinna bagi signal ama ngairaduna magi akoiba sing kupna yengduna taipai ge mapanda parking ama da gari ama ge maning da ge hutlaga yanglak le Yehana sing badi marketing da thabak tawi amasung mana paidi bakhulai adu sisinna ba ama ne adubu China na landarak pa yabage yamna aseng bo iraklaba akiba dugi damak thorang tawnaba sayol loiba numita mahakna Arvan warfare workshop ama yaure aihakna workshop asida lakliba sigi achoba maram amade Russia Ukraine lan aduni haina training aduge manungda prop na call sign oiba masagi chahi ni fuga taret suraba Yehana lan tambagi session sing adugi marakta ngaihak leplingaida AFP da haike masa matomta lengak saba democracy ase territory asi makhoigi lamni amasung nongmadi loksin gani wasak liba authoritarian China dagi akiba itatatana mayok na re adubu Ukraine gi lan aduna Yehada ithilpi khre achumba tactics ka loina na Taiwan na makhoigi hena kanba yumlon na badugi mayok ta masangak thok na bagi tanja ma
phangba yai haibagi asa adu Ukraine forcinggi akhang kanba athingba piba ngamba duna mangonda pikre. Mahak matomta natte Arvan Combat Course adugi organizer sing aduna makhoigi mahiroi sing adu February matungdagi saruk mari rom hengalakre haire. Workshop adu silliba company adugi CEO Max Chiang na China gi land gi plan sing na ithat asigi air identification zone gi manungda chang naina paisilakpa hokiba 2020 gi matam adudagi Taiwan gi miya marakta crisis thokpa yabagi wakhal hengatkre haikhe. US Department of Defense ki matungin na Taiwan gi ground force personnel lising marfu ganipan ga changdamnabada China gi million ama henbagi force Taiwan gi teng chanipan leibada China gi na teng lising taruka chahum amasung Taiwan gi fighter jet chamri leibada China gi na fighter jet lising amaga chatruk leiduna military gi midyengda Taiwan dagi China na yamna hena masing yame adubu madugi manadaba du matau karamna hanthanggadagi haibadu Ukraine na practical blueprint ama pire city sing control tawnabagi thengnaba du matau karamna khudong thihangadagi amasung attack tawrokliba force adugi damag matau karamna wahangadagi haibadu Ukrainian sing na mayek seng na udkhre amasung Taiwan gi apunba mising million kulhumdoi gi ayambade Arvan area sing dalai note sing tawduna araiba fizon sing setpa instructor sing manakta leplingaida yehana khwaidagi phaba defense ti offense ni haina chena phongdokhe. UK ki Prime Minister Boris Johnson phamdagi resign tawkhre. UK ki Prime Minister Boris Johnson resign tawkhre. Talakasi da Prime Minister gi phamasi pairakpa yana leribam yoising gi manungda Rishi Sunak yawi haina official report amagi matungin na phongdokle. Boris Johnson na chahi ahum matam hena Prime Minister gi phamasi paiduna lakhibasida khudong thiningai oiba phibam kaya thengnakhe cabinet nasu leadership ta thajaba manglakhe. Boris Johnson asi mahakki masing yamlaba minister sing record oiba mawongda resignation tawkhibagi khudong chaba mayoknakhibane. Prime Minister Boris Johnson na mapham thadokhibai kan kanadana anoba leader khananaba process hauragane karigumba Prime Minister gi lamjel aduda MP anidagi henba taragade Tory gi MP singna final vote ki damakta MP gi masing adu anida hanthangane contest aduda mai paklabaduna party gi leader oigane loinana Maharani na sarkar semnanaba barton tawraba matung tarakbada Prime Minister gi phamadu paigane normal circumstance ki matungin na Boris Johnson na autumn gi matam yaudriba phawbade Prime Minister gi phamasi paiki gani haire. Turkey na mukhan na Finland amasung Sweden da terrorist sing khusinarang na badabi tawkhre. Sweden amasung Finland bu military alliance NATO North Atlantic Treaty Organization gi member ohena na bagi matangda Turkish parliament ta apan mapira kadra haina signahan ba mawongda Turkey na amugan na maghoy na terrorist ni haiba missing khusinarang na ba Nordic laibak ani sida dabi tawkhre. Ukraine da sikhiba ngang masing 393 yaukhre. Haukiba February 14 da Russia na maning makha tamba laibak Ukraine da landaba haukraba matungda ngasi phawbada ngang 393 sikre haire. Lan asida ngang 495 su sokhi haire. Russian forces na yamna kanna masung leptana bom kapsilakpadage Ukraine da mahiloisang lising kun mathoi sumna marfuga taret kai khre madugi manungda loisang chani ga tara manga de lofam khangdana kai khre haire. Aroibada tabiriba pumnamakpu thagachari.